Hachangda dakfam tahanda sokhalliba Wakhalda singjangna yansinbagum kanna phawriba chaina una khangna kokhanba ngamdrabasu nungsina pirang phawba irik macha amata taithopiba ngamdraba solaba thamoine adubu soliba thamoise nang amana solanmani nangi kizaba meeting amana so pangal thokna pirang to taithokpa changsinbasu ngamkidre masamakna laktana inthorakpana thangzinbasu thingbiba kanthokpasu ngamdraba marini nang aigi nungti numit khudingi mahaki wakhal khalle khalluba mikuptana khangbagi pangal loibagum tattana wahallai kauthoklagi hena khalakpada ningsingbagi hena macha oirei pumnamakse nangi saktamna tainaba khak yaroi aigi thamoisigi sumaral chawna yauri aigi imitsi so maral saruk tangkhai amani ningolna adumaina tawraga karamba anauba chaina amu hapka tawri angangsida nungsi pami hairaga maya phaktoga hu iliba misak amani nahak nanga phaba natte nang aikhoi bemagidi khwaidigi matik chadaba nupani ningol nangi akan mawhaina aina kongna changmangamde magi mayaina kankhibana ai kemta changde nongmagi magi saktam second amakha uwa fangnaba mainungda pungku mari chupna lupaga layu haraso ai ngamgani phirepa makha tari pumnamaksina maram oiraga aina pumnamak thoanba oina takre ningol pumnamak thamoigi mari tatnaramdabagine noina aibu sawi noina magi pirang sinthalle mangonda khak awaba pi haina adubu manaso aibu kainaba pamde ai leitrabade masu hena kapkani aina chatkrabade masu ka ngaunaragani ma aigi mari tatnadre thamoigi maridi nangna fana laktuna faidatlabaso thatat pakaidongi dangamloi ningol leinariba phibam singduda phingatluba yaroi khangmana masu taptharai phirepa nangna khoibe amaga lapnaba pamdabagi maram ai khangi adubu nangi nuksibado nangi na chase nangi na khutta sinaba namittudaso khradi hanthakini loina mak mangkidreso nang non silakli khai aikhoi adomi chaifam oiraga leirani ngantana yumba lambida khong thangsilrabanina chahiga chanadaba maisa mayam amaso makok thakta haplaklabani aduga makhata na aikhoi magi awaba yingba ngamdre nangsu wakhal tadaba mi natre makhata na hanjin yam chei na roise bemana kappa bemana nokpa bemana waba nang nusilakpagi mathausu tadre haiduna ningol phone thamkhre phirepa makhata ba nangaudre awangwa pal ani gi marakta chaptuna leiba misak amagum leiri hawjik suma tamnana fangi magi matung inlu yadre aduga asomdagina mamana pressure kanna pirakli magi izat yongano asina chingba phirepa tawpam khangdabagi makoktuda makhut anina kanna muktuna pairaga makhada phamtharai kho anida makhut khoningduna ngaklaga wari pumnamakto khangnabo anari makhut namana yotgi gartuda pena tok thomdatche chaina supau phaudima hena wabadum helai asuk chak prathamoido ubidaba khangbidaba mayamna mangonda hena warawa matau mayamsina ma khangmangamdre pendaba kayana nongmagi angawbo helai puba ngamdaba wakhalna nongmagi mathau kauri yotta yesinkiba makhutto zar ngaksangangsinda murainana khamdirei adu pumnamaktu ma obanate ngayaktuda thamoida sak theklakliba omsaknaba mairido khangnaba angawbogum leiri gyan takidre somdaso tamnada ningolna thimi tamnaso apikpa phamungdagi kangthol machaduda nangan nga tharaga makhong sangna tingthoklaga hipoi phamboi tawri ningolna machini haina loksing hapna bohnajai karigumbada phirepana nangidamak lepe haina nangna magi matung ilubada ahan bhakti nangi oiki haiba kanamtana khangbiroi nangbu aranba tahannaba soidana hotnarakani tamna sanga leitradi aranba hekta tahobani michang leitradi nehettuna thambiram phirepana nangimda pusinni mana nangbu mikup khudingi thadoktana thamba ngamloi ma leitaba sairakta nangonda kapsilakadaba hu taiba tenjai khudingmak nangna thaidoktuna chatpa ngamloi ngasi pena kaplabaso hauzik ki punsisina yamna pharakani imasu masa khara kan khathore
Haying hangsiti Delhi phaba hospital amada kidney treatment gi purani. Kap ka dori bihidak to asom da puraga oina kap pa se haibana chatta ba yaroi. Aduga amuk chat pada aidi yaw da ba yaroi. Nang kaksida na thanda thanam doise aini hena kiriba. Phire pa mag na ngang na ba wapne. Kai ke thoka dran ne yam pa khale. Nang na marol ama. Iche ima do ihangaktra. Nangi phibam sida ima chana ukhradi kamai tawni. Aduna aina phana ba yana ba silaga ne wap ang na ngang bani. Ima chana khangkradi phagala iba masa se pukloi loi dori bani. Layeng liba pumna mag arim batarani. Ai sumagi manak tadi chatningi. Ado ai changarai. Ima do mamit yam na thau bani. Kitang do uba yam kan bani. Ima gi wa tokro ai kino maige. Nang phire paga amuk hana unararoi. Maga naknaraga nang amuk hana aran ba khongthang thangaroi haina aingonda hayo. Pakhom dumadi pi khidre pakhom leitabra. Khalli bani ngamdori brahma. Ngamgani hairagana anam kan mamana karba sakri amuk tawrakadori ba. Chakri du innabana ngamdori bra. Tawrak pa ningai da saurabuso ningai tawrak taba mikupta leta pam khangandri bani. Phajin punsin bagi matam henkre thamoi ani siso. Adubu ma pakhom se sandok na pirubada machin hena saukini khangmana khumi. Hoi. Penpatra male amuka songi. Phajana khumuni. Iche aidi magi punsidagi kayarak hana lapthoklage khalle. Adubo khange kayhoba kan bamana horadi nangsu pangthar isira. Nangi adugi phibam dudadi ayya matha sadore iche gi bema. Iche ahila ora imaga loinara chasira. Adusu yade ticket mamal yam tangi. Leitabani kitang noiraso mi amagi ticket mamal dunane nomagi charge amakak thihorso kana doiba. Aduga ima chaga nang uhan basu yadri wari khangdri. Phatanung da thokradi kamai tawni. Amuka so asum nairi. Nang auksina tana leramo. Ai doctor ke tana baloiraga soidana yam thuna thorakani. Moina so haibada hidak khakka pagini na yam kuirui haida. Ado nang lam helam ngano ko bema. Na thamo yamna haising na warak charamo. Hoi. Hoi haini yang na khumlak liba pa khumbangni. Ningol suklum lumbadi ngamde. Adubu thanam matari tamnase. Numit nini haukre phire pa masu tuminna leikre. Tamna da hanjin call tawraktuna mabu ningsi haiduna ningai tawraktre. Tamna wai ama sangadra khalaga mabu hena uninglakpagumna khairang lei. Magi manakta laklaga mana sakri tawrakpada mayam no khraga kai khankini haina mi paisana leibatuna hena wakal pathabagum pharaklami. Onthong nasu layong kan khraboire nushigi layong siso. Phire pagi mapang tadabada malai taba ngamdre. Mayam na ngangmanbana khongpam handokhrabra amuk supuni nushire. Numittu ningol na mama puraga Delhi changadawba numitni. Anabagi ticket reserve oina tongana kakre. Thoina ningol thinma chatki tamnadi chatlamde. Thabadagi lotlibani machanupi se makhoi mayam changduna. Arun mawari se khangkrabadi natuna leiba thaba kari oiba haiduna lota yadabagi lotlibani. Mamaga machegana chatkibadagi hangbagum nungaitre. Thabuk maphamdai sungantan hale. Masa ngamde haiduna liplok thorakle. Imong mangol motraso wai amuk hana se chillaga thong thingzillaga ka manung changlaga ngak hippi. Phone sumeli awabu pathabagumna ikang khangogdana photo haptaba account amadagi phirepana magi makut samaga chingaga phirepagi gari manungda hapagi video mati amakhakna wai side na leiramle fuk hawalaga yengi share the 15k leiramle comment off tawrami like na 295k ni leirami do angry masing ne yami post iriba caption dunani mayamne react tawrakliba do angry gi caption dana Mistress of Kanglasa Enterprises Director Yadaba Laite Sello Party Loini Yai Nupi Sumasak Hai Katana Fazabam Loriba Aduga Okpanai de Hausakanse Tamnana phone pak paidabana khangdabani video siding arang de thagatlama video ni video du nupi chopa migi mimsembada hapchin ba phau yaure pasak phazaba sel paiba nupagi pukchel hairaga mistress ma lona thamaga yumdana nupi yamna ningzaba sabagi mimsni
Maramdi Firipase yamna respected person oiriba machin tumkhalakliba businessman cum film producer aphawba masu oiribani. Tamna hena makok sakre makhoi ani gi warisi nongma taing mathodo amate thokte da khalli. Masimang na oiba tai ahal sini yadribase haina khanthazari. Amubi mamanabi amagi machagi haizingpot yawbalai. Haizingpot mafamda mamanabi singna achapot chaminari. Mamanabi singdudagi case kharada mangonda mating pangbiyu haizakiba mana chumba tawni haina yakidaba mamanabi amasu yawri. Amuktangdi haiduna masu khallibani. Tanja chare khanna mayam leiba marakta. Amubi nasa nupadubu pawam tai sumrane. Amubi maithong maksanki. Mi singsina marol ama ngangning kraponi. Khut samnaraga chatlaga mistress ni hekta haiba yaba nate. Adudi nupidubu kanano. Mamanabi amana. Amubi nangi ahanba namawdu natro adubo. Anidubu waloi nakri haibadai amu hazinarabro. Kaino ne haisibo. Amubi nangi nasa nupadubu nupi ani lon bro. Nasa haktaktasu achumba tawko migi imungdana lolay haiba taaga nangi imungi thawdoktana kupsinba tawnuhe. Patiko afaba summa tawgadabani aikhoidi. Phagi oina haigi matagum hairakpo haida amubi kaibana mamai ngangsanjay. Matam pumnamakta wa sauna chawna ngangbi amubi ngasidi mamai non kalpa phaw ngamkidre masa haktakta. Masi pumnamakse thoktanaba haina mafana kanna machawa waraksabani. Mamang thawdokta amubina surubu yaningkidaba laikhraso Arun balamchat amat chatle khangkhrabaso imung kairani haina machada mapureibada khanganda lona thamlakpani. Aduna kan amtada mana manamani naikidabani mikuptuda ma tamnaba nushibadi phawkhre. Adubu hanzilaklabadi imung kairani haina kizakibani. Suruga phiripaga khainabagi matangdadi tumina tokpa yaroi haiba ma khangi laikidraba imungni. Amubi maithongdo nokmi nongbi ukhinaba sembada wabam kuina leithaba tanbana thuna chatnaba pambai thirei. Wari hek tawbaga chatpaduso khangkini khanbana ngahakti phaminare aduga mayam ai kitang halamage asomdaso haizingpon mafam amada changdo watliba. Mamanabi amana hoi Amubi haizingpot kya chapot thopho kauramlaga thorakle ma thokibada tarasanu khanduna aina matamduda ichana pase kallo izat mangba tari haidana haizababu yakide migi machanu pido nachanu pana phatraga manghala katra hina aduga magi imungi wari ni izat kandaba yati kaina kupsinna matawza sari sel paire banina manamanin phokne hek naina bangamdine nungai da ko moyi punsi se. Amubi tawi ikai kaina thoglei gari da ka khallaga thawba horakle ma tapna masagi maral maye khangsing sengak na ubangam lei. Masagi maral mayek senglakpadaso ma tamna banushi behelei. Ma kaplei mamawuni shinglaga. Nong naga chubane traffic jam suthoi. Lamna sukhara lapaga namidanga oire masana gari thawbado khitang di khawtak jai. Mamani bisingdun hairakpane mana tamna chatkhiba iza solaktanaba lorsinkiba mayamduga ma pakhanda khanjinkre. Tawbikhiba mayamdo lale khangasu izatna maruni khankibado mana migi machanu pidubo kayam subo halluriba. Mangduna gari thawringe mamangda lakpa gari du hawdre. Horn hauna khongzilakpada khangpre khangna side ta jar thaizinki. Somdana fana thenglapho magi nupi halaktabaduda kokila sumangolomda thori gelomda yingna mothongna su thengida magi ngasi khongchatsibo matomtani na kuirakloi hairamlaga masigi nupisina tawrisibo Boris taramale ho hanu thangna khambandana tawrano imagi unsai bi malaba phibamduda labamte iloe hairaga masu thongzal kan thoraklaga side ki sofa duda phamthai kokila makhwang metlaga gelomda yingli. Hai pungse thenglabani ne nipan tarak tawrabani ne ai phone tawgese hairaga mamagi number da phone tawbada phirepana pai Boris na tamo ima halak minarabo som da khoi pabung na moi sai halak trena war tawre ima da masaga chana ba chayim pura la oi phirepa phone do pat kak thale gate ta gari thawzile phirepa gi ni gari do amubina thawkiba nate sumang du da khamaga kansilakli ba nong du da masado chot kisano na chungda
Tamna kumtharaklaga garigi thongdo gam thingzili. Phokpa ngamdaba asauba nung ama yalaga thanglakba khongthangdo. Phok hagotuna lakba ubada. Mapam chani do kaidorabano haiduna ngai. Phirepa mangol stair da tamna kakhalei. Kokila changsilaga. Phirepa namadi. Phirepa chablekre. Masado machum tap tai. Kokila machana pagi phibamduda chingnaba sumsum helei. Machana pagi pambomduda makhut anina pairaga mangon onsilale. Ipagi bungo nama kadai lehorage haibani. Boris mayami manak changsilaga. Tama imagi phone na tamo na pairang halaga tamo na ima cry thanamage. Phirepa magi phone do kokila da tapna pirei. Aduga Pabong se imagi phone se thamsilo. Imadi halaklarai. Kokila suai lawi. Piroina ba meeting na hairakliba machagi wangangda. Boris khakpre khangkrabani kokila na. Karino nang na harisibo. Namakrai chatkidawribano halakloi harisibo. Tamo kaino tamo yaina haidubo. Imakrai chatkiga tamo. Phirepa na khumkida baduda kokila amukka sungai ngamda. Ipagi bungo ipana sarang halise. Nang amukta ko halo. Nama kadai lehorage. Nama kadai satkrige. Pabong Boris Ima amuk hana yumsida halaklarai. Ekhoi loine hundoklamaga chatkre. Hairaga kafkhalai. Kokila maningda masado khanganhalli. Boris na mapabu ngakpirei. Masu kappe mayambagi wahida. Phirepa su makhada khukhuda kullaga ngek pamtharei. Ailanjare Pabong. Ainusu imabu yamna wahankre. Kokila kappi masado changpuba ngamdabagom makhada tutharakpada. Boris na amukka su ngakpiraga masu pamtharei. Kokila Phirepa yenglaga. Namado handaksi wakhal mangduna yam leibani. Namado wana dum ekhoi hundoklamaga satkraba. Nama puraktrabadi nangne yumda halakpa yaro. Nang namana halaktrabadi halakanu yadro. Kokila si hairaga Phirepa gi ngaksamgi collar do pairaga kanna chingkhalai. Phirepa su kapna hawalai. Kokila machanupa bo laktana illaga. Chalo nang yumsida halakino. Chalo nama puraktribok sangakpa yaro. Nama lawrsu nama tuna lawrsu. Phirepa mapagi fibam yengba ngamdre. Mapabu chena kolaga kapche. Boris su mayambaga mapaga pulapna kolaga kappi. Mathangi namini tamna manembok leitre haiba pau tare. Chaninglaba suma upai leramde. Macheda haidoktabi lona chatsira khalli. Sanskar domadi masi yauba yaroidabana ma tapna chalasira amu khalli. Adubu mapidomadi tap tarakpadagi mapung phana kapkre. Manem ibemado mabu soknu nushide haibade khak yaroi. Magi chanaba magi kari waliba. Driver thazalaklaga adum hangsabani lona. Magi haibabu mayam mamangda isat yaudaba. Imung ama oihaningdaba asi khaktangni. Isat yamna pamzaba mina wangang phamthamaningdaba manemni. Tamna manembu phangkidrabaso. Thoida phone toraga animakto Phirepa hoida lakle. Phirepa hoida yorakpado pung ani tadoramle. Roiba mathau mangamsu pangthokpa loiramle. Adubu mi lakpadi lepte. Gate gari khamaga changakpada suru phone tonaraga thorakpaga mapa chanana thenere. Suru sakpam honglaga gamgam changsile. Mamangdude lepsilaga. Nang sida kaidobano laisa. Ngarang nahantasu irang thokanda ngairi. Ngasina mung mayam mamangsida karamba irang sagatke haibano. Imana leikidabagi maram nang khangbra. Nakhoi ni garon mamari da sebak phakibadagi ikai manmana tension amada gari thorakpada soikibani anabu irang amu sagalana thoi nang sangi sajango mari me amang da busalak bayaroi thoina suro leikidrise nang khakkina nempok nati magi su mani pokni magi se imung manung ne sida nang thingbagi mathau tade shuruna madogi wari kanamtana khangde aduga aina yumsida lakibaso si wari sai khangde yumsida aina lakibada ma leiramde Sira pawa imagi thawaina prakpok sakadaba thabok tohningde. Tamnada mu yenglaga. Nangni ima sak nushiba taragadi. Yumse thadoga yam thun chatpikro. Mi yam tindori. Mi gi mangde ikaize. Please ai khrumda na hayo so haizarage. Nang hek sangakpada mayamna wahang manam no salani. Imagi wari tokhraga nangi wari dalaani. Ai adu pamde. Imungi mi imtana su pamoi. Sira ba matong phawa imana pamda ba thabok sum tholok ba pamdre.
Thoina surubu namkhairaga chatke tawi tamnana khamai. Thoi mana haise chumme. Mina gi uraga anawa wari amamuk sananabagi maram oirani. Mafamsida topa wari amagi naina phamu henba chumdre. Nang sangthom ai gari da ngairamagi. Thoi suruda sarap yenglaga tamnana thokibadugi matung inakre. Masu sangamdre. Shuru mana sauri haibagi mangak thangatlaga napal karaga yenghawi. Thoi su tana thanamlaga changma nungaitabagi nongalaga oina ma chatlagi haiduna lakminare. Tamna mayum pok thinsilamlaga ankre. Karigumbada namduna tamna changlurabaso lakliba mayamgi kumai amadi soidana oirani. Mabu akangbasing mabu khangdabasingi warini na pham oina thoklani. Aduna ma changudabana pharesu khalakpani. Tamna na halakpada thangnabagi makhura halduso gari makholduda oiram male thongnau hangdoraklaga. Tamna halaklabra. Hoi mama. Phare potharo. Nongsu kansilaktaw male chaka ngana chathogane ngantana potharo. Horene atomta tumba nungaitragana nanegi sida tumgi sula oko. Yani da mama kaisu kaidi kiraga hairage inida phone torake. Phare salo chango. Tamna na changkiba ngairaga haldusu thongnau thingjinkre. Yumgi thabai ingkhang loisilaga laidok su kathokiduna cha khara kamkhatkre. Kayadi chaningdrabani. Adobe hidak chadawba leibanina chakhom amatangdi chasinamba chumgani khanbani. Insangda thongdre amubido magi sumanimni aduna mana sunushibanina yadangari machet ama phauktang batalammi. Thomga dotlaga chakhom ani chasinkre. Aduga kolu khaklu silamlaga maning thongdo puna chena lorsilamaga kada changai. Nongnaga chubana antana phamung kakhale. Nongga maiga mari leinabagom nongna kansilakpada mai sumatkre. Tamna phone do thangatlaga hogoluraga lemtanduma mairi pikna chukhatuna yumyaida thamkre. Tumbanadi yadrabanina amada mu chep amada mu on tawraga leiri. Taptharakpa nonglakta hoba makhol ama mapalomdagi tarakpada ushilama mamitto khangpang pangthori. Kibana suloirema mamit manalang trick karibu oiriba khalei. Pungdu yengbada su tara makai khara helakpa tanja oiramle. Phone hi maingal amana satlauna ngan kibado thongnau gi hoba machetagi tamnana ukre. Tamna walaklaga thongnau hobadagi kanana uba phangbra yengi khana cheptharaga una bone. Mai dusu tanja chana sat hek lakpadai atai kana oiramdre. Fire panongna puru lupa tulsibo mamangduda lepa leibada ure. Makhonduna mana dusilubagi makhol oibazani. Maigi mengalduda apoba nongna kungna zra hitarakpaduso mayek singnore. Fire pamagi pibamdumakne kansilakliba nonggi pibammakne. Tamna masada pi machadaba insilaga thonggi puna sat hanglaga fire pabu kauduna thorei. Nungshiba magi asuk hongba pibamduda tapna chatpa phaw ngaingamda sumangtana chenthare. Fire pa khaino nonglaksida.